ꯃꯁꯛꯀ ꯃꯨꯔꯞꯀ ꯇꯧꯔꯀꯥꯟꯗ ꯑꯗꯒꯤ ꯃꯃꯤꯠꯀ ꯈꯨꯔꯞ ꯇꯧꯕ ꯅꯨꯄꯥꯗꯨꯅꯦ ꯑꯩꯈꯣꯏꯅ ꯉꯥꯎꯖꯔꯤꯁꯦ. ꯑꯉꯧꯕ ꯅꯨꯄꯥꯗꯨꯗꯤ ꯄꯥꯝꯗꯦꯗ. Halo, ine mase aina haibasu amata inde adagi aina haiba du ona tainamada loi tawe anamasu amna kallisi karino maram mem hele aina haiba amabu inde haiba aduna bu maram jabani pa phangdru. Online Manipuri YouTube channel asbu yengbiriba mayam pumnimukpu amukahna taramna uksari ahanbada yamna maruoiba paw ama update thamjage. Mapuroiba amadi manembok hatpada chenaba nupi phare maran leramlabadi aigi ichanupi bu nongmaina kaplaga hatlu Guwahati gi Nunmatida mapuroiba amadi manembok hatpada maru oina chenabani haina Bandana Kalita police staff haba ngamkhre amaromda prime accused Bandana gi apokpana phongdokhibada mihat asikari gumba mahaki machanupi chenaramlabadi nongmaina kaptuna hatnaba authority da Hijackre hairi Bandana na Kalita gi apokpana phongdokhibada mi hatpa chenaba nupi bu kaidawnongda mahaki machanupi ni haiduna kangkhatpa tawroi karigumba igi chanupi na mahaki mapuroiba amadi manembok hatpo oiramlabadi mahakpusu nongmaina kaptuna hatkadabani asigumba ichanupi bu aina kaidawnongda kanbinaba mari leinabasingda haijaroi mahaki machanupi na mamang matamda mahaki mapuroiba amadi manembok mangkhre haijinduna mangonda minamba ngang lakhibani hairi amaromda Assam police na victim oiriban nupa amadi mahaki apokpigi haksangi saruksing Serapunjigi mafam amadagi phangbangam khre police na hiram asiga mari lenana phongdokhibada thaudoksiga senariba Bandana Kalita amadi mahaki nungsinajaba nupana mapuroiba amadi manembok halaba matung makhoigi haksang adu Serapunjigi mafam amada langthoktuna thamlambani Bandana na Kalita na mahaki mapuroiba amadi manembok halaba matung makhoigi haksang adu saruk kaya thokna kakthatlaba matung refrigerator da numit humni thamki madugi matung accused asina haksangi saruk sing adu Meghalaya gi Cherrapunji da langthoklambani hairi Bandana Kalikata na mahakka tubin na nungsinajaba nupa amadi nupi adugi atopa mamanaba amaga loinana mapuroiba amadi manembok hatkibani mihat asida Bandana gi mateng pangkhiba miyoi ani adugi maming Anup Deka amasung Dhananjit Deka kawi haiba khangba ngamkhre accused oirabi nupi asina atopa nupa amaga leinaramba aronba mari khanglakpadagi mapuroiba amadi manembok hatkhiba oiramba yai hairi video sing bibagidamakta mayam pungpo amuka na tagachari ano update kidamakta nungsibidana channel subscribe to biramu. Thank you.